ꯍꯥꯎ ꯈꯣꯏꯔꯣꯡꯗꯩꯔ ꯅꯪꯗꯤ ꯀꯩꯗꯧꯔꯒꯦ ꯑꯣꯏꯔꯝꯃꯅꯤ ꯑꯁ ꯃꯁꯤ ꯇꯞꯇꯪ ꯂꯩꯗꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯂꯐꯣꯏ ꯆꯥꯊꯣꯛꯎ ꯑꯁꯤꯗꯤ ꯗꯥꯏꯔꯦꯛ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯅꯤ ꯁꯤꯗꯤ ꯆꯥꯔꯒꯦꯀꯣ ꯑꯗꯨꯗꯤ ꯁꯤꯕꯨ ꯂꯥꯏꯒ ꯂꯣꯏ ꯎꯏꯗꯦ ꯇꯧꯔꯤꯁꯦ ꯍꯨꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅꯦ ꯂꯥꯏ ꯎꯏꯌꯦ ꯏꯕꯨꯡꯉꯣ ꯅꯤꯖꯨꯟ ꯂꯥꯏ ꯎꯏꯌꯦ ꯆꯥꯊꯣꯛꯄ ꯑꯩꯅ ꯆꯥꯊꯣꯛꯈ꯭ꯔꯕꯣ ꯆꯥꯔꯦ ꯏꯃꯥ ꯏꯃꯥꯒꯤ ꯀꯩꯅꯣ ꯄꯤꯔꯛꯑꯣ ꯐꯗꯤ ꯆꯥꯊꯣꯛꯄ ꯑꯩꯅ ꯍꯥꯎꯕꯨꯗꯤ ꯍꯥꯎꯋꯦꯕꯨꯅꯦ ꯑꯁ ꯀꯜꯂꯛꯄꯦꯝꯕ ꯑꯩꯅ ꯇꯨꯝꯊꯣꯛꯀꯦ ꯀꯗꯦ ꯇꯨꯝꯃꯒꯦ ꯇꯨꯝꯃꯒꯦ ꯑꯩꯅ ꯑꯩꯁꯦ ꯌꯥꯗ꯭ꯔꯦ ꯂꯧꯈꯠꯂꯦ ꯂꯣꯛꯈꯣꯏꯗꯣ ꯀꯅꯥꯅꯣꯅꯦ ꯕꯦꯠꯁꯥꯏ ꯃꯆꯥꯁꯤꯕꯣ ꯏꯃꯥ ꯐꯤꯖꯜꯂꯛꯀꯅꯣ ꯑꯩꯉꯣꯟꯗ ꯅꯥꯗꯅꯤ ꯑꯩꯉꯣꯟꯗ ꯅꯥꯔꯣꯏꯗ ꯏꯃꯥꯗꯤ ꯑꯩꯈꯣꯏ ꯃꯥ ꯏꯪꯂꯤꯁꯇ PhD ꯇꯧꯗꯣꯏꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯛꯄꯤꯔꯝꯅꯕ ꯏꯃꯥ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯃꯥꯁꯤꯕꯣ ꯇꯧꯔꯣꯅꯦ ꯑꯝꯇ ꯀꯩꯅꯣꯅꯦ ꯑꯣ ꯑꯩꯁꯤ ꯆꯥꯔ ꯃꯥꯟꯅꯦ ꯑꯣ ꯆꯥꯏꯔꯣ ꯆꯥꯔꯦ ꯑꯣ ꯑꯣ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯑꯁ ꯏꯃꯥꯏꯕꯦꯝꯃ ꯈꯨꯠꯂꯥꯎ ꯑꯃ ꯇ ꯀꯜꯂꯛꯄꯗꯤ ꯆꯥꯊꯣꯛꯄ ꯑꯩꯅ ꯆꯥꯔꯣꯏ ꯑꯩ ꯑꯣꯏ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤ ꯌꯥꯍꯧ ꯊꯦꯡꯉꯩ ꯍꯧꯒꯠꯂꯒ ꯃꯔꯩ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯄꯨꯡ 2:30 ꯇꯥꯔꯦ ꯉꯁꯥꯏꯅ ꯍꯧꯒꯠꯂꯛꯏꯗꯤ ꯕꯦ ꯈꯪꯕ꯭ꯔꯣ ꯑꯣ ꯑꯩ ꯅꯪꯉꯣꯟꯗ ꯎꯍꯧꯗꯕ ꯍꯥꯏꯖꯗꯦ ꯀꯔꯤꯝ ꯐꯥꯎꯕ ꯑꯩꯅ ꯁꯦ ꯑꯗꯨꯗꯤ ꯒꯨꯂꯤ ꯑꯃ ꯆꯥꯊꯣꯛꯁꯤꯁꯦ ꯄꯨꯡ 1:30ꯗ ꯍꯧꯒꯠꯂꯝꯗꯧ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯌꯥꯎꯁꯦ ꯒꯨꯂꯤ ꯑꯃ ꯆꯥꯊꯣꯛꯑꯁꯦ ꯀꯗꯥꯏꯗ ꯆꯥꯔꯒꯦ ꯒꯨꯠ ꯂꯥꯎ ꯆꯥꯁꯜꯂꯣ ꯁꯤꯔꯣ ꯒꯨꯠ ꯂꯥꯎ ꯁꯤꯋꯥꯔꯦ ꯆꯤꯈꯠꯇꯜꯂꯣ ꯍꯥꯎꯕꯅ ꯍꯥꯎꯏꯅꯦ 이스 그럼 호이로모 하오이지 하오브네 까나나 해본 놈한다 짜투해이나 여천다 ꯃꯣꯃꯣ ꯅꯪ ꯑꯥꯛꯇꯣ ꯁꯣꯝꯗ ꯇꯧꯔꯛꯀꯅꯨꯀꯣ ꯅꯪ ꯍꯦꯛ ꯇꯧꯕꯒꯤ ꯇꯨꯏꯁꯟꯒꯤꯗꯨꯗꯩꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯍꯤꯡꯗꯨꯗ ꯑꯗꯨꯒ ꯑꯌꯨꯛ ꯉꯟꯇꯥꯗꯨꯗ 하오이 하버네 짜치나 하오이 하려면 어떤다 좀 인터넷 보면은 나한테는 약간 노인이지래 ꯃꯔꯣꯟ ꯑꯃꯗ ꯌꯥꯎꯔꯝꯗꯗꯤ ꯐꯗꯧꯅꯤ ꯄꯣꯠ ꯆꯥꯗꯧꯅꯤ 야래 아이 로이는 자들이 애들 로이는 방들이 애들 뚜먹게 과이 좀 톡하더리 봐 나 그때 이닥 빼기고 임마 떼는 왜 카미 친구랑에 아 카미도 그래 이제 또 카미 무슨 할아버지가 사이나 아이는 팔이 아이도 잠깐만요. 야래 또 세봉 아이 지한도래 많아 돼 다투고 하지 핫뜨거 이는 안다 많이 좀 보내봐 호이 그좀 엄마 아이 강호더디 시래도 나이도 많이 아드나네 애는 강할리도 제제제제 알아 이거 짜치는 엄마 이놈만 왜이나 초이도 만 하라만 해야지 응 아이 세석해 봐 차오쇼 따오 인더사비 잉일레 잉나다나 아게 기보 이는데 겐게 에케데도 말랑바나 훔바기 오 겜바니 오 겜바니 인템바니 인다 tatkalabeli tatukwa ina o ano otan ba 아부아 kaisorage chalo na yung chalo 한번 놀아봐 도망가지. 좀 잡아놓으라 야래 야래 좀 버터 담고 와요 좀 당장 이거는 밤새서는 아이들 빨리 토픽이면 풀로야 빨리 강다우다 시다 맞지 또 때리고 kay no nang angido Ima- cha na yung chako pa ba 좀 따로 tum zero kay na yung da hato kay na sojan 아이고 따로 사이드 우이네 이제는 또 말라게 알아 또 이용을 우이지 우이네 망이 저 하는 가만히 기다려 가이노 가만 기대봐 우리 가만 가 아이 tamai 가 to ay hadra katanan na hato pa ina tat kalapeli tume ay chachina 아이 오늘 나이도 오면 우리 đại lộc chân nung ngày bao nhiêu phải máy nhỉ hả cái em phô sao với anh
ꯑꯗꯣ ꯃꯃꯥꯡꯒꯤ ꯃꯔꯣꯟꯗꯗꯤ ꯑꯩ ꯑꯃ ꯍꯥꯞꯄꯗꯤ ꯇꯪꯈꯥꯏ ꯐꯔꯛ ꯑꯃ ꯇꯥꯕ ꯌꯥꯎ ꯑꯃ ꯌꯥꯎꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯪꯂꯤꯁ ꯃꯌꯥꯝ ꯑꯃ ꯂꯣꯟꯕꯅꯤꯅꯅꯕ ꯑꯁ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯚꯤꯗꯤꯑꯣꯁꯦ ꯁꯨꯡꯅꯝ ꯅꯝꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯟꯗꯛꯇꯤ ꯏꯪꯂꯤꯁ ꯂꯣꯜꯂꯦꯕ ꯌꯥꯝꯅ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯕꯤꯗ꯭ꯔꯦ Hey, ya chalo nao mem chakwa chalo. 또 ꯑꯗꯨꯁꯨ ꯏꯪꯂꯤꯁ ꯃꯈꯜ ꯑꯃꯅꯤ ꯑꯁ ꯏꯪꯂꯤꯁ ꯌꯥꯝ ꯂꯣꯜꯂꯦ Chalo haraga chumli. ꯆꯠꯂꯒꯦ ꯕꯥꯏ ꯕꯥꯏ Aina haibane. ꯑꯥ Tiro me mai na tungana leje baina. Aina ne nomadi jo me makadai le na thiru matamda. Hanu baduna kume baingonda. 이마도 그럼 락더래 이 타지게 이세이 타오라 이 타오게 이 타지게 나트라가 릴라 타오라 나트라가나 크리스나기 타지라 Cái xe kia nè, đi thao hay gì? 강석이 그런 마땅도 타 Tôi cái nào nó về tôi. Cái nào nó chỉ bu. Ấy là gì? nhưng mà anh muốn dạy gì cô đó cháu cháu Yêu gì tao cái nó đấy câu đấy đi. mà cái nào nó sẽ bu Không gì. Ấy câu đấy đi nó là ồn à? hai bên Cái đi bu cầu vào bên Ồn này. là ồn à? à xin đi Đã này nó đi chắc rồi. Cái gì nó? Ta lẹ bài thì cha cảm thấy mình để bài. Xa xe. Cha rồi hả mà ta. Xa xe cái nó. Chúng cháu cho hay. Cha gia đình các bạn này cha rồi. Lấy hậu đưa bên đây, nó chả lấy hậu đưa bà. Tôi không đồ mẹ nè. Cái nào giả thuốc à? Nào ăn à. 말론 자자 롤락거니까 잉글리시만 얌 롤락니까 À thế thì đã chết xây kìa cô. Đấy chứ mà là 시니마 타레 이 무탈라게 나 타는 거 I fall in love with